पाउसिंग पिजरी तारारक सुबा स्टेट लेवल चिल्ड्रेन्स कल्चरल मीट लिसिंग अनि तारामापन पांगथोखरे मपानदगी लाकपा मियोइसिंगना लमदम असिदा नुंसी सानाबा तंगदु लेताबा खुनाई अमा सागतपा ngamloi हाइना मणिपुर गी निंगथौ लैसेंबा सना जावबन हाइख्रे DC Imphal West na thokpa hukum amagi mayokta MG Avenue da lambi thingduna Durga lasinduna miyamda awaba mayok na halei amadi chali basahi si goina ningol chakau basi October 18 leibak pokpa numit oigadabani haina KCB gi Vice President Surjit na phongdokre Kurumjari Times of Manipur News meeting tabiri besingbu ngangum Priyana taram noksa bagaloina na pau sandong pizari Manipur Alliance for Child Rights na Child Rights and Youth kusamna duna breaking the silence in child sexual abuse let's make child friendly Manipur haiba hiramda tararak subastat level children's cultural meet listing ani taramapan ngasi Chingmairong da leiba Tribal Research Institute ta pangthokre lamdamasigi tongan tongan ba mafam dagi lakpa angang singna Nat ki oiba jagoi isai kayaga loinana pangthokiba thoram aduga mari leinana Manipur gi ningthau laisemba sana jawbana Manipur bu masak tagliba si khamba thoibi thangta amadi lai harauba khaktana takpanate Ching amasung tamda khundaminari ba furup singi nat amadi chanabi kayasina lamdam masi masak taglibani masimakna lamdam masibu amatta oiba nungsinabag lipun amana pullibani maramaduna haurakliba angang singbu mama leibang nungsiba amadi amatta oibagi wakhalon chelhanba mathautai Mapandagi lakpa miyoisingna lamdam asida nungsi sanaba tangdu leitaba khunai ama purakpa haibasi oithoktabani haiki ahal lamandawna leiraba aikhoina kaidoba tai piba isa singse mase masa haibaduni makhoibu lana sinabiba angang sing aikogi trafficking toba makhoibu lana aikogi thabak suhanba laik laisu matik chana tamhamdaba phajana pija pithaktaba Fazana sana handaba masiguma mayam se akoi lairiba siguma koi gi child rights ki tamka cheli chongiba sing aduga state government natraga mari leinaba natraga masida thawai yawba individual sina masida koi akoi gi agang sing se kannanaba akoi gi agang sing se phajaba makoina akoi gi punsi ama akoi gi tungda semangnaba akoina hiram khudimakta akoina miyeng changba changi DC Imphal West na thokpa hukum amagi mayokta MG Avenue da lambi thingduna Durga lasinduna miyamda awaba pire lambi thingduna puja lalhanliba si sarkar asina ayaba pirabra haina miyamna hangnarakpa loinana RK Gobaina phongdorakle wafam masinga si MG Avenue da pangthokpa paugi mifam amada phongdokhibani mahangna makhatana haikibada mahoksagum Hindustani Samaj Koba Luf amana September 9 dagi October 9 phauba numit 13 ni chupna Mahatma Gandhi gi mitam Laifamgi nakalda lambi thingduna Durga Pujaga mari leinana lambi thingduna lai lasinduna lambi thingbasana miyamda achauba awaba ama chauna pire Bihari singi luf ama oiriba Hindustani Samaj Koba luf amana yamna maru oiriba lambi ama oiriba mafam asida lai lasin bahaibasi yamna laibak thibani Dharma gi amadi jat ki wafam natana yamna maru oiriba lambi asida lai lasin basigi matangda Hindustani Samajna Imphal West ki district magistrate su oiriba DC Imphal West and Prabinda aiba cherol ama August 3 ta pishin ki cherol adu Imphal West ki SP City Police ki OC amadi traffic police ki DSP na chingbada su copy ama mampi ki hiram sigi matangda DC Imphal West and Prabinda order ama thoktuna ayaba pibaga loinana chatna kanglon ama su piki adubu order adugi serial number 13 da piriba niti niyom kaya adugi ona tainabada thabak kaya togduna leire Maramaduna hiram sida mari leinaba singna hakchinna lobiduna darkar oiba thabak sing lokhatpinaba mari leinaba singna yengsinbiu haiki isi Imphal West ki order ki mayokta NG Avenue ki makha thambada Durga Puja lasanduna general public ta kaiba pire masi mari leinaba singna yargadi amukta athuba matamda yengsinbiu
Chaliba chahi asi goina ningol chakauba si lagliba October gi tang 18 leibak pokpa sini masina asengba chumba scientific oiba calendar gi macha ke matungina tajaba ningol chakauba numit ni haina kangleipa calendar board ki vice president Dr. Moirangthem Surjan na phongdokhrei ngasi sagolban moirang leirang machinda leiba Southeast Asian Cultural Organization gi mayai loisangda pangthokiba paumi singa unaba amada mahangna makha taraduna lagliba October gi tang 18 asi hiangai gi nongma ganini ga punna pali aduba numit asida paliba hiangai nongma panba thabana se kanglada yumfam oiraga numit asigi anganba ayukta loire hairaduna hairiba pungpham asigi matungda hiangai gi nini panba haure aduna lakliba October 18 asigi anganba matam ase hiangai gi nini panba thaban oirabanina chahi asigi ningol chakauba pangthokpa yare haiki Nakal Amaromda Manipur Government ki Directorate of Environment na phongba chahi sigi calendar da lagliba October 18 asida ningol chakauba numit oina sengna chumna phongli aduga DIPR na puthokpa calendar da lagliba October 13 asida ningol chakauba oina phongli masigumba manadaba si toina thokigani maram aduna scientific oiba calendar gi machak sing phongduna kanglei miyambu chumna lamjing si haiki Ningon chakauba si nganlabada khoi pung arapa bahauda pung 7-9 dai janabani khongchan babo de matamda yumda yu matamda di pung yamdrabada 9-10 da yunabni maram asina aina kangleipa calendar board mayamna sumba si tangkuma panda to view ado masi kagumba karada motopa hojiki laibak thiba haibadare depar adagi manipur government gi sumba diary da tangkun try base laibak thiba haibaduni Rims ki ECG room da chahi nauribi nupi macha amabu namjan namtheknabagi thodokpu akanba mongda yaningdaba phongdok pagaloina thodok aduda chenariba Suraj matik chaba chairak pigedabani haina Rongmai Lufam Assam Manipur Nagaland gi advisor Panti Gonmaina khudiyek piduna thadorakpa cherol amana hairakli cherol asina makha tarakli Medical Institute amada asigumba thodok ama thokpa haibasi miyoibagi khunai gi oina khwaidagi ikainingai ni Aikoi kudimak asigumba thodok asi tungda thoktana bapunna thengnaminaba mathau tai thodok asigi pau tabada hainingai leitana nungaitaba ki hangoiba fawi hairaduna thodok asi Suras khaktana tana Rims Authority na su daita pugadabani hairakle Pawi marakthana atemna break kama longzari Nupi aikoi gidi khongthang khuding sikchiningai gi sikchiningai ngaktani Mafam matam khudimakta aina cheksinduna talakli adubu mahausagi khongchatnina khudung thiningai atumak oi Manipur da ahan boina iramdam masida sajaba ningol khudo adubu ngasidi akhoi chingnaningai oidre akhoi gidamak Bright Enterprises ki ningol khudo Red Stopper, an online store based on indigenous food items. Iramdam gi oiba chanaba potlamsing online da Red Stopper gi khuthang da line phangbigani. Delivers to all over India. Yamna thuba matamda delivery gi khudong chaba su phangbigani. Delhi gi oina di iramdam gi oiba mana masing sing su phangbigani. Masida sunatana same day delivery gi khudong chaba su pijari. Available for both Android and iOS. Get 20% off on your first order. Download now for free. Red Shopper. Get local. Takadoriba ningol chakaubada set innabagi quality lairaba ahongba mamalda pinabagi sem saduna lairaba Nagamapal Ima Kaithel opposite ki first floor da laiba Showers Boutique showroom inat ki oiba apama makhal gi firol suna phangadaba showroom loinana Christian singi wedding da seasonaba wedding gown su mafam asida phangbigani nupi kaktagi natana angang sing amadi jeans ki pants shirt half pant coat vest coat kurta pajama faijom kurkur faijom amadi ready made faijom makal suna phangama mafam Yam nueva pao mana mafam masida adom adongi apama design kuding makki order slogzari amtang lengshin biro khwai brahmapur nagamapal Ima Kaithel gi opposite gi fast floor da leiba Showers Boutique Diwali amasung ningol chakobana lakpaga iroinana sangai Honda na festival asida Honda cars ki ahenba discount sing pizari
Hauzik Lariba Honda cars ki discount sing adudi Honda Amaze up to 42,000, Honda Jazz up to 50,000, Honda WRV up to 45,000, Honda City up to 62,000, Honda VRV up to 1,10,000, Honda Civic up to 2,50,000. Honda CRV up to rupees 5 lakh. Attractive oiraba discount sing asi lakliba October 19 gi mangoinana lobi hogadabani. Discount sing asi gidamak terms and conditions khara leizai loinana madik charaba servicing center su leizari. Akupa marol gidamak ngasimak lengsin birau Sangai Honda Ghari Airport Road Imphal Manipur. Break ki matungda mayam bomo kana taram nokseri makhata pau pizari. S Sauba Memorial English School gi tara taruk suba mapok numit thoram ngasi. Singzamai Kongba Road leba school asigi campus ta pangthokre. Thoram aduga mari lainana school asigi principal H Surjitna haurakliba angang singbu checksin na sembi bahaibase. Angang sing adubu senari ba oza singi achauba thodang amani. Tunglam chatta afaba ma oina bagidama ngasigi mirom na haurakliba naha kyabu afaba maikaida lamjing lamtakpi ba mathau tai haiki. Haiba angangbu yokhatpa nataba haitaba angangsibu yokhatuna anouba yumbire nama semdana as students are the future generation ama oibana pillar amagi damakta ahang pandam asi sangjan jarakani kunai asida lariba angangsingsibu anouba yumbire anouba makhong adu ohelaktuna akhoi punsisida kunai sida achauba khongthang ama ngamakani habegi pandam asida ACM English School mayam gi damakta hangdoksari amasung mayamna masibu welcome to you haina haizari aduna arapa mafam sing seiza akhoi school bhen tong chappa ngamjadaba degi lai ina khon mayam ama kan seiza laigre aduna ngasidi mafam aswai seiza school asi laibadagi di mafam aswai sigi mising sida su khudong saba angang sing sida inkhalangliba angang sing khudong saba mayam ama phangale haina haijage school asi laibadagi aduga ngasigi prize distribution ceremony ama yauribse sinasu hena angang sing se hena compete tongnabagi chang wangkhatlaknabagi machak amani haina ai thamjage. Life Savers Manipur Worker Integrated Network Society Win Foundation na RIMS के Department of Transfusion Medicine ga खुसमनदुना लाइमेयम सचिन शर्मा गी मपोक नुमित का मरी लेना blood donation camp ama pangthokre camp aduda miyoi kunthra mukna I dan tawki ngasigi EP bagi thoram aduda laimeyum sachin sharma gi apokpina machagi mapok numit aseda cake kaktuna langbagi muhutta miyangi awaba tarba matamda I gi mateng pangliba RIMS ki transfusion unit po ikai khumna bo utpoina department asigi mateng kharadang oirabasu pangbagi wakhalonda blood donation assistant bani loinana machagi mafamda asigumba afaba wakhalasi lehongna bo hona bani haiki. Blood donation हाइबसे emergency service ने हाइना खाली हाइबदी it is done when asked or when it is required. अदुबो I urge each and every eligible individual to come forward and donate blood. तसेंगना हाइतारगदी ब्लड बैंक ना खोइदा पांगबिरखिबा mateंग अदगी नारक येलकपा मतमदा I कापा हाइबसे मी अमदै मी अमदै लौदुइनिना यामना तांग बखोपा याम खुदोंग थिबा म्याम अम थोलकपदबदो अखोइना अंगांसिंग जासिदसु अखोइना तंबी हौरगदी मान हयेंग चावराबा मतुंग ए अखोइ ममा समाइ तौबनिना समाइ तौदना आइसु हयेंग चावरागा सिगुम मीम ओइगे हाइबगी अफबा वाखललोंदा जंगकनबगीदमक्ता सिगी प्रोग्राम जे सिनजबने बा बापुगी चामगा यांखै सुबा मपो कुमोन थौरम ग मरी लेनना महात्मा गांधी अमदी कस्तूरबा गांधी गे पुंसी अमदी वाखलोन हाइबा हिरमदा दिल्ली गे अशोक विहार द लैबा रूपचंद इंस्टीट्यूट ऑफ फाइन आर्ट्स न सेंदुना ngarang इंस्टीट्यूट असिगे एग्जीबिशन हॉल पांगथोखरे एग्जीबिशन असिदा तोंगान तोंगान बा आर्टिस्ट तारा निपान येकपा लाइसिंग मियामदा उतखि आर्टिस्ट तारा निपान अदुगी मनुंगदा इम्फाल गे बासिखोंगदगी चही तारा मापन खक्ता ngairiba आर्टिस्ट थोकसोम थौबसु सरुग याखि एग्जीबिशन असिगी मतंगदा इंस्टीट्यूट असिगी फाउंडर रूपचाना अखोगी पाउमी ग उनबा मद हाई एग्जीबिशन असिदा आर्टिस्ट सिंगना गांधी अमदी महाकी लोइनबी कस्तूरबा गांधी गी मरुओइबा पुंसीगी थौदो कया अयेकपा सक्तम ओइना मियामदा खंगहनबनी एग्जीबिशन असी बाबापुगी चामगा यांखै सुबा मपो कुमोनगा मरी लेनना पांथोकपने एग्जीबिशन अदुदा सरुक याखिबा थौबो थोकचोमना महाकी अयेकपा लाई अदुदा नुपी अमदी नुपादा खेनबा लेते हाइबदु ताकपगा लोइनना कस्तूरबा गांधीना महाकी मपुरोइबना लेबाक असिगिदमक लौखिबा थौदांग अदुदा नुपी अमा ओइना सोगतखिबगी सक्तम अमदे दांडी मार्च के मरुओइबा सक्तम कयादु उत्पने हाइकी
anniversary wagi bapu haba edition asidani aduga aina puthokchariba art asigi nungyo thimna wagi Mahatma Gandhi ji na leba ki damukta toromba madi mayamgi kari message pirami haibu usabani aduga hidaina kasuba Gandhi ji Mahatma Gandhi ji ki loina biam sari bisima di leba ama semda society ma unoma leba ama sakhona bokana da nupi yo thonda yam sauna yawi haibu doinu usabani the part of the RCI Utensils Fine Art. So we are presenting here 80 works as you can see here. So these are the painting done by the students? Some are the students and some are our eminent artists along with. So total 18 artists. IGAR South Kiliching Makada Kunipan Suba Sector AR gi Sajik Tampak Battalion Senduna Thani Chumna Churachandpur District ki border village singda chatharakiba beauty therapist and parlor assistant gi training program ngarang losin kre Ministry of Skill Development and Entrepreneurship ki makada JCRE Skill Solution ga khusamnaduna pangthokiba training program aduda trainee tara mangana sarugya ki Bangladesh ki Prime Minister Sheikh Hasina amadi mahaki counterpart ama oiriba Narendra Modi ani nangasi tongan ba project ahum sangagadori masigi manungda amadi ngamkhai wang malana awang nongpok state singda LPG gas sing supply tawba yauri project sing asina India amadi Bangladesh laibak ani gi marakta lalon iti ki fibam phagat hanbada achawba mateng oihananabagi pandamda paikhatpani pawgi marakthana aten break amaga sulaujari Kangla food product ti iram dong dia seng ma mahong yeng dio garlic mixer khatana tana kangla gi ano food item singi mahok khangla bada ngauroi do kana bu leibagi kangla Break matungda mayambo amuk hana taram nokchari makhataba pau pizari National Register of Citizen NRCSC asoiba ranba yaudaba NRC ama ohenbiu haina All Assam Students Union na Supreme Court ta wakat kre NRC gi final list asi haukiba August 13 da phone kibani maduda Assam state ki miyoi punna lakh taramapan henba final asida yaurakidabani masida miyamna panaramba miyoi masingdagi tana yauraktabasida state adu leiriba mahiroi luf amade atai organization singna penakide masida lurakliba wafam de NRC gi final list phongba sida Supreme Court na pikiba chana kanglon sing adu indrabara haibasini Maramaduna Supreme Court na hiram asida mityeng changbagi tangai fadaba leire haiduna court asida thazaba thambaga loinana handak phongliba NRC gi final list asoiba aranba yaudaba list ama ohenbinaba haijabani haina AASU gi General Secretary Lurinjoti Gogoina phongdoki Kha thangba Kashmir gi Anantnag district ta leiba Deputy Commissioner gi office ta lalhoba singna chathakiba bongi landa miyoi Nipan asok apan nangle haina official report aman hairi pawasena makha tarakli bede lalhoba sing aduna security personnel singna khurak hangdabna ngak seliva office adugi mapanda patrolling chetliba security personnel singda grenade langsinduna landa kibani
हाइरिबा डेप्यूटी कमिश्नर की ऑफिस अदु श्रीनगर दगी चौराकना किलोमीटर 55 रोम चलगा लेबने अदुम ओइनमक बोम अदुना तमलिबा टारगेट अदु यौदना लंबी की चिदाई अमदा पोखाइखी मदुदा खोंगना चटपा मियोय निपान लोम अशोक अपन नंखिबने लालहौबा सिंगी थवोंग असिदा मफम अदुदा लेरिबा खुंजा सिंग मी पाइनरे हाइरी थासिगी अहुमदा वेस्ट बेंगल अमदी बिहार गा लोनबदा लेबा महानंदा रिवर दा थोकिबा हिराकनबगी थौदोकता सिखिबा मियोय निपान सुख्रे मियोय कुन हेना थीबा खंगदना लेरी थौदोक अदुगा मरी लेनना थीबा हुंबगी थबक चथरिबा रेस्क्यू टीम अदुना ngasi अयोग मियोय मरी अमगी असिबा हकचांग वेस्ट बेंगल गी मालदा डिस्ट्रिक्ट की चंचल एरिया दगी फंकी हिरम असिगे मरी लेनना मालदा डिस्ट्रिक्ट मैजिस्ट्रेट ना फोंगदोखिबदा हौजिक थौदोक असिगी मतुंगदा नेशनल डिजास्टर रेस्पॉन्स फोर्स अमदे स्टेट डिजास्टर फोर्स की कांगुना अकनबा मोंगदा थीबा हुंबगी थबक चथरी हिराकनबगी थौदोक अदुदा सोकलबा मियोय मापन अमना मालदा डिस्ट्रिक्ट की हॉस्पिटल अमदा एडमिट तौदुना लायेंग लेहाइखी हौजिक अमुक सानबगी पाउ फंगबिगनी इम्फाल ईस्ट की नोंगमैबुंग लेबा ईस्टर्न स्टूडेंट्स क्लब न सेंदुना थासिगी तरेट फौबा नुमित हुमनी चुपना चथगदबा अहानबा ESC इंटर बैडमिंटन टूर्नामेंट लिसिंग अनि तारामापन ngasi क्लब असिगी मल्टीपर्पस हॉल दा हौदोखरे कांगलुप अहुम थोकना पांगथोकदौरिबा टूर्नामेंट अदु हौदोकपगा मरी लेनना ESC की प्रेसिडेंट एन इंद्रजितना चाही यामलबा मियोय खक्तगी वानतना मिपुंग खुदिमक मसामौ फना लेनबगी पांदमदा ngasi बैडमिंटन टूर्नामेंट असि पांगथोकपने मखाताना तोंगान तोंगानबा मसाना कया अमसु लेपतना पांगथोखिगनी हाइबा वाफम कया फोंगदोखि खुना एसिगी नहारोन प्लेयर सिंह की मसामौ फबा खुना एम ओइनबगी दमकता अदुगी माइकेदा एकोइना सिंजबनी अदुगा सुगुम टूर्नामेंट असे मथंगदसु एकोइगी एज ए रूटीन वर्क ओइना क्लब असिना हेना पाकथोक चाउथोंना ग्रासरूट लेवल गिसु एकोइना मखाताना आंगांग मैम सेमबगी प्रोग्राम से पैकेज चकनी हाना एकोइ मखाताना थमजरी ngasi yuk phongnakhiba paw se singda kari kari maruiba paw yauribagi habado mayam puna mok khangminasi Sangai Express Thabak yangsinaba Chief Minister na officer pumnamakta khangan khre Smart City gi malung chana Integrated Command and Control Center hanglagani Rims thodokta miyam irang hokre Landhoni gi bail application khanakhre Pokna firm MMSP mu lising ani taramapan conference hokre Saukhatpa mafam ama ohenaba education sector da ayat papigum se Nazma Heptula BJP manungi wathok loisinaba October 3 ta observer sing lakadauri Technician Suraj numit mangani police custody remand pikre miyamna irang hokre Dimapur da Manipuri Poetry Day gi mangoinana sairing thibagi thoram pangthokre Naharol gi thogdam Lamdam asigi mahiroi singda ban blockade ki chaitheng phangandanaba amadi education sector da akayo pidanaba honagadavani Governor Rapid Suraj numit mangani police custody remand pikre Rims ki Dr. Taret na Saba Inquiry Committee semkre Rape case ta chenaba Suraj sivagi chairak pigadavani Rims ki authority na thaudogasi section davadagi thokibani KSA Nungba da lalhauba singa gari singdagi sel khaibagi mayokta ban kaukre Combined Force ki operation da ZUF ki yamlaba khulai sing fagat kre Huyen Lan Pau District Library Imphal East ki ariba amasung anawa building hanjin hanjin sarabasu mathau pangthoktabana kanafam khangdri CM halakre athubada cabinet reshuffle tawraba yai FSSA ki chana kanglon ngaktana acha athak yonba singi mathakta action lawgadawri Landoni Romita gi bail hearing tha sigi tareta makha chathaki gadawri Rims laying ba lakhibi nupi machama ikai khumna babangan ki haiba mioi police custody remand lawkre Sana Laiba Chief Minister yauna MLA khara halakre kharana laihori CM na chaklen ama langlaba yai PHED na Manipur gi miyam bu thoksa wasa bidre bleaching powder physigripy di haiduna miyam da ising piba lepkre Chingkhai Ching Reserve Forest manung da eviction tawgadawri Landhoni gi bail hearing makha chathakini ECL Express Manipur da ahan bo ina Model United Nations Conference pangthokre Nauriba mahiroi singa Nations Building da saruk yaba ngamnabagi dabak akhang kanba tamba mathau tai Green Manipur Mission makha da Syam Kumar na lusingduna uchara thakre Tungi mirol gi damak umang yokhatnaba malem pumbana akanba midyeng thamlagli Minister Iraiba namja namtheknabada chenaba Suraj Police remand lawthakre Cherak piu haiduna miyamna police station court thomjin kre
Mai masing tambada kariguma makal amatagi ayat papiroi davani mahiroi singna khangba kanba mathau tai lambi thinglaga durga latpadagi apanba oire Aroibada maroiba pau amuka hana pijari Tararak Suba State Level Children's Cultural Meet listing ani taramapan pangthokre Mapandagi lakpa miyoi singna lamdam asida nungsi sanaba tangdu leitaba khunai ama sagat pangamloi haina Manipur gi ningthau laisemba sana jawban haikre DC Imphal West na thokpa hukum amagi mayokta MJ Avenue da lambi thingduna Durga lasanduna miyamda awaba mayok na halai amadi chaliba sahi asigi oina ningol chakauba si October 18 leibak pokpa numit oigedabani haina KCB gi Vice President Surjit na fongdokre Hauziki oina di Manipuri pau matang sida loisinjare mideng tabiri besingbo amuka hana khurumjari